Arambai News Guwahati da Maitilongi pau tawiribasingbu ihan handumuktada chengangbam Susitrani na kurumjari. Hosingasigi samlappa mariba pausing lobirase. Mathaga Samgi Tinsukiadagi Alpha Changkiba Naharol Tarahumdoi Siba Changba Kangdabagi Watokama Handak Thorakle. Makoi Tarahumdoi asi Alpha Kem Tagi Mangkre Hairi. Alpha Kemta Assam Police ki informer ni haiba miyoi khudimak hatkani haina kihalakpa leikibadagi hariba miyoi tarahumdoi asi halamgadra natraga thawai hingnanabagi damak chen khabra haibagi chingnaba kaya ama leirakle. Tinsukiada Alpha Kadar ani handakta phakiba adudagi police na report asi phanglakibani. Ningsingwayai Sanjit Sharma amadi Dhanjit Das handakta Assam Police ki spy ni haina maral siraduna hatkre haina Alphana khanghalakhiba leikrabane. Adubu makoi tarahumdoi asigi matangdasu Alpha Chief Paris Baruana sengdorakpham thoi hainarakle. Tawbatabo kana da sibagi cherak pikraba natragana hatkani kibadagi kana chenakraba tangdangba karigumba amata khangbangamdre. Maragasida Pakhang Macha ani amagasu aina thinkraba lalhaulup Alphada changkre hairi. Morandagi Aviles Bora amadi Guwahati dagi Manav Dekane. Aviles Bora Assamgi Saknairaba Sisakpani Haukiba Me Mapandagi Mapam Kangdana Mankibane. Maki Loinavi amadi Chahi Anita Suriba Macha ama Thanamlaga Phone Sembani Haina Thokraga Mayumda Amuk Halakidavane. Guwahati gi Manav Dekasu engineer ne. Hozik khwaidigi thengna phangba pau amagana Alpha changkre hainariba asulu chingba ama Myanmar kemta hatkre haibagi pau masu lakle. Naha wariba antika protesta su mangjil thana chongthoklamba hanagi mairoi luchingba si chahi asigi haukiba February thada Myanmar da leiba Alpha kemta nongoi maru kaya panduna sikhi haina handakta Tinsukia district tagi phakiba Alpha gi Kader Santosh Lamana police ta Khangalakhe. Assam Lengak na Hokzik Yum Sanariba Mapam Sing asida MLA gi oina Anoba residential building ama sanabagi warep laukre. Cottage amadi new MLA hostel sing the lariba MLA sing lakriba July kun fawbagi mamangda yum thadoknaba Khangalakle. Regional carrier Fly Big na Lilabari amadi Guwahati gi marakta lariba direct flight service ngasidagi suspend tawkre. Uran scheme gi makhada Lakhimpur MP na lupa crore mari pigani haina wasakibadu hauzik phawba Fly Big ta piraktri hairi. Madugi damak company asina service suspend tawbugi warep asi laukibani. Adubu Lakhimpur gi MP Pradhan Baruana de Fly Big na regular service Pibangamdabadagi Guwahati Lilabari flight asigiyoina passenger amata thoraktabani hairakli. COVID number moiduna Assam state ki education sector da sokhiba adu phagat hannabagi damak gunotsap Englishing ani kunithoi ngasi May 13 dagi hokre. Ngasi dagi hokhiba ahanba tangka ki gunotsap asina district Tarakon gane masigi manukta Barak Tampak dagi Karimganj su yauri. Ngasi Trinamool Congress ki National General Secretary Abhishek Banerjee gi security personnel sing na Guwahati Maskwada leiba ITA auditorium da pangthokpa thoram amada paumi singi mathakta nattaba wahaiwata thaksi khasi kaiba wangang sangang kaya nganglakpagi mayokta Guwahati Press Club ki member sing na Trinamool Congress ki thoram boycott tawkibaga loinana auditorium asigi mamangda wakat khongjang sangsinkre. PSO singasina chahi ahumgi matung power hek paibaga masak khangangani haina paumi singda warning pirakhi su hairi mamai thangdade Abhishek Banerjee masamakna lale haijarakhi. Imphal Municipal Corporation IMC area da leiba registered tawdaba dukan mapusing May 15 gi mamangda dukan license ki damak che pisingadabani natrabadi dukan sing adugi mathakta akanba action lokhalagani haina caretaker mayor L Lokeshwarna khanghalakli. Desamna Directorate of State Council of Education Research and Training gi director gi pham hokiba tha ahumgi mamangdagi hanganduna thambagi mayokta ngasi directorate asigi office solon sinkre pham asi atuba matamda haptrabadi akanba khongjang kaya changsilagani hanasu desamna akanba warning tawrakle.
Chana Lukhoi Art Center, Chana Mayai Lekai, Amadi, Patriotic Writers Forum Manipur, Anina, Punna Sinduna Pangthokpa, Numithumnigi, Manipuri Cultural Festival in Lisingani Kunithoi, Ngasi, Imphal East District Ki, Chana Pukri Mapalda, Hogdokre. Hogdopugi Thoromasida, Irungbam Ravi Chandra, Jila Parisat member, Saumbungna, Atoiba Mithung, Amadi, Forumasigi President, Naribam Kambaluangna, Thoromapu Oike. Sahitya Academy Awardee Sarachan Thiamna, Akanaba Mithung Oike. Saknaraba playwright amadi Mitei Puyagi wari liba oza Chanalukhoi su Thoromasida Saruk Yaki. Playwright Chanalukhoi na Pongdokibagi Matungina. Ipa ipu singna thambiramba nat amadi saktam singasi ngasigi mirol singna ngaktuna thamaudragadi Mitei Purup ama lamdamasida leirami haibasi tungi mirol singna ningsing hauraroi haiki. Forum gi President Naribam Kambaluangna Forum asina hokiba chahi kayagi mamangdagi Manipur tanatana Bangladesh ta phawba Manipuri Cultural Festival pangthoki. Aiba singa artist singa gi maraktasu achoba mari ama soidana thamlagani haiki haina Secretary Rakesh Narimna thadorok pachirol amana phongdorakli. Lok Sabha ki Speaker Om Birla ngasi Arunachal Pradesh ta thunglakre. Mahakna Commonwealth Parliamentary Association India Region Zone 3 Conference hautukadoribane. Hariba conference asi Arunachal Pradesh Assembly da hayeng May 13 da pangthokatabane. Meghalaya lengakna umroida hauziklariba airport asi pakthok chokthok hanba yaroidaba maramna anuba airport ama semnanabagidamag tongan ba mafam khandoktuna thamle haina high court ta khangalakre. Hauziklariba Silongi airport asi pakthok chokthok hanabagi demand toraduna PIL ama tharakiba duga mari lenana court na lengakta masigi progress report pikhalaknaba tha anigi matam pirakibane. Union Finance Minister Nirmala Sitharaman handak social media da yamnamak thagatnarakli. Tharamamada National Securities Depository Limited NSDL gi Managing Director Padmaja Chunduna microphone da wanganglingay ising khajitang piu haizarakpada Finance Minister Masamak Hogatuna Makhong Thongna Chatuna ising bottle amaga glass amaga MD da PK. Asumna Finance Minister gi matodu ubada MD ngakpaga haraubaga yanaki amadi Union Minister asigi mafamda thagatpasu phongdoraki. Finance Minister gi matodu ubada audience ki maikaidagi su thagatpa phongdokladuna khubak kunaraki. India ki Aviation Regulator Director General of Civil Aviation na chaliba chahi asigi January amadagi April kuntra fawada pilot mapan amadi cabin crew member kuntra nithoina pre-flight alcohol test ta fail oiki hairi. Makoi ki maraktagi pilot ani amadi cabin crew ani di anirak suboina positive orak padagi chahi ahum gyoina suspend tauki so hairi. Plane thobagi experience khajitang phawba leitaba passenger amana pilot masa ngamlaktabadagi plane thoduna tekta kaidana landing tobagi angakpa thodok ama Florida US ta thokre. Thodok asi mamang chayol Palm Beach International Airport ta thokibane. Air traffic control na pilot adubu contact tongnaba hotnabada passenger amana aeroplane thore habasi khangnarakibane. Airport asidagi awangda kilometer chamaga tarani thoimuk lapna Cessna Caravan plane gi passenger aduna controller da pilot masangamdre adubu ai isamakti airplane thobagi idea mata leite khumlakpadagi ground lariba controller punamak ngaknaki. Mamaithangda air traffic controller singna taglakpa matungina mai pakna landing tobungamki. West Bank city of Janinda Israel na Operation Chatharingai Al Jazeera da thabak tauba veteran journalist chahi yankimathoi surabi Sirin Abba Akle leikhitre. Masina maram oiraga Palestinian Authority amadi Qatar da base oiba network asina journalist nupi asina leikhitabagi maral Israel army gi mathakta sirakle. Cheragasida Al Quds Pauchegi Ali Samodi Koba reporter amasu thogdok asida khajik sokhe adubu ma ki phibam di hojik karimata khudong thiningai oitre haire. Israel army na di journalist sing da target taukiba amata leite hairakle. India ga himlon dariba Sri Lanka da hojik chathariba hingsa gi thong kaya si karigumba leptana adumak chatharabade hospital sing da anaba masing ming chanbagi
masing hengalagani amadi masina maram oiraga mamangdagisu watuna lereklaba hidak langthak amadi drug watpagi awaba hena sathiragani haina Sri Lankan Government Medical Officers Association na hairakli Nagalamaromda European Union asu Colombo da santi oina chathakiba protesters singi mathakta hingsagi thawong chatharakhiba dubo kanna condemn tongnarakli Panba yai Sri Lanka na ngasi sel thungi awaba mayok nariba si China gi sendona khwang koirakpadagine protesters sing Chinese national singi mathakta onsilakpa yai haibagi jingnaba kya lairakpadagi Chinese national sing mitna sing na leinanaba China na khangalakre thengna phangba pawamagi matungina lenga ki mayokta protest kangkhalakpadagi Sri Lanka da hek ubaga kapagi order su thokre Public property huranba natraga manghan takhanba miyoi hek ubaga kapnaba try forces asu khangankre hairi aroiba ngasigi tentakpa maroiba paw khara CM Himanta Biswa Sarmana Assam State ki lehaucha singi hak Assam lengak na ngak sengani manghaloi hairakli Guwahati Municipal Corporation na Sarasigi 6 mile flyover gi makhad leiba dukan sing thugai ki bagaloyana street vendor sing takthokre jeragasida yum dagi amora kai khombagi damak hauzik thamada lupa kuntra loriba se lupa yangkai launana bagi wafam khanaba hokre Manipur gi CMN Birenna Loktak ta pengba macha lak ama thadakre Ngasidagi Megi Kunithoi Fauba Chathagadaba Taranithoi Suba Hockey India Sub Junior Women's National Championship Inglisingani Kunithoi Kuman Lampaki Hockey Stadium da Chief Minister N Birena Hodokre Kuman Lampaki Hockey Stadium Mapu Palam Dabadu Ngasidi Mapu Pale Hainaki Sangit Natak Academy New Delhi na sponsor tawduna Manipuri Literary and Cultural Forum Tripura na Nomugiyoiba Tripura Pung Cholom Festival May 15 da pangthoklagani Sel haina thokpagi kesta Jharkhand gi Mining Secretary Puja Singhal ED na fakhre Senior IS officer asi numit nini marathon interrogation tawraba matung phakhibane Akanba nungsa maisana Rajasthan gi mahousa gi punchida ngasidi chaung akaiba pikre ngasi Jalore da sabgi chang degree Celsius 93 yauke Cyclone Asani gi chaithengoina Andhra Odisha amadi West Bengal gi samudra mapan gi saruk singda mayai oirap nong chuba yai haide Himachal Pradesh Assembly Gate ta Khalistan flag ama thechilambagi damak Punjab ki Ropar district tagi Harveer Singh alias Raju ko bamiyoi ama Himachal Pradesh police na phakre Prime Minister Narendra Modi na hayeng May 12 da anisuba Global COVID Virtual Summit ta saruk yagadori Sabadagi tholakpa yaba mangjabasing mayok naba ngamnanaba maroina school gi angang singna kari chekchin thorang pakhetkadagi haibagi guidelines ama Delhi lengakna issue torakre Supreme Court na center gi opinion overall tawraduna sedition law stay tawkre Jail da lariba sedition law gamri naba miyoi sing relief phangkre Congress na masigi credit launanaba kanna honarakle BJP Luchingba amana Taj Mahal gi asengba puwari khangnanaba monument asigi solonduna thamliba ka kunithoi hangdokhanaba Archaeological Survey of India da direction pibinabagi Allahabad High Court ta case file tawrakre Malemgi khwaidagi incredible oiba mafam singi National Geographic list ta Meghalaya gi Living Roots Bridges su yaukre UN da Hindi promote tawnanabagi damak India na US dollar lakh nipan katkre Hanagi Haryana gi CM Om Prakash Chautala ngarang class 10 amadi 12 pass tawkre chahi marfutaret suraba hanagi CM asina English ta chamagi manungda marfunipan phangki Supreme Court na Uttar Pradesh lengak amadi Allahabad High Court ta chahi tara dagi hena jail da leraklaba ahan boina mara leibadagi changlakpasing mass bail pinanaba khanghankre Pakistan Khalistan mari leinei haibase chama da chama mayek senglakle handakta Punjab ta landa ki baduda Pakistan ga mari leinaram khi amadi RPG attack asigi marumda Pakistan gi khut yorambagi praman kaya phangbangam Hungary miyamna lebag asigi ahanba nupi president oina naha oiribi Katalin Novak pu khankre
amadi Bill Gates Miles Sintamga loinana COVID positive oire haire ngasi ge na di Arambai News Guwahati da Maitilon gi pau sandok chaba matang sa loisin jabaga loinana tabiri basingbo muka so hanna khurum chare